ꯆꯦꯂꯦꯟꯖ ꯇꯧꯅꯔꯗꯤ ꯅꯪ ꯉꯝꯅꯤꯌꯦ ꯅꯪꯁꯦ ꯑꯩ ꯆꯥꯛ ꯃꯌꯥꯝ ꯆꯥꯏꯅ ꯇꯥꯛꯇꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩ ꯂꯧꯕ ꯂꯣꯏ ꯇꯥꯛꯄ ꯉꯝꯃꯔꯣꯏꯅ ꯑꯩꯗꯤ ꯆꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯨꯛꯕꯥꯡ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯅꯦ ꯃꯨꯛꯕꯥꯡꯁꯤꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯅꯧꯔꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯅꯤꯒꯨꯝꯇꯪ ꯉꯥꯏꯖꯔꯤ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯄꯥꯛꯅ ꯍꯩꯖꯗꯦ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯆꯥꯕꯤ ꯊꯛꯄꯤ ꯃꯈꯥ ꯇꯥꯔꯛꯑꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯆꯥꯔꯁꯦ ꯈꯣꯠꯊꯕꯤꯔꯣ ꯍꯥꯟꯅ ꯈꯣꯠꯊꯔꯒꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯐꯖꯅ ꯍꯩꯇꯕꯅꯤꯅ ꯁꯣꯏꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯉꯥꯛꯄꯤꯌꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯆꯥꯛꯈꯨꯝꯒ ꯏꯟꯈꯤꯗ꯭ꯔꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯍꯤꯁꯦ ꯑꯝꯇꯪ ꯈꯛꯇ ꯍꯩꯕꯤꯔꯒꯦ ꯀꯩꯁꯨ ꯇꯧꯗꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯀꯛꯀꯦ ꯍꯣꯔꯦꯟ ꯑꯩ ꯖꯒꯥ ꯑꯁꯣꯏꯕꯒꯨꯝꯕ ꯌꯥꯔꯦ ꯏꯁꯤꯡꯅ ꯈꯨꯝꯕ꯭ꯔꯣ ꯀꯩꯀꯩ ꯆꯥꯕꯁꯦ ꯈꯔꯗꯤ ꯇꯞꯄꯦ ꯍꯥꯏꯗꯤ ꯐꯖꯅꯁꯨ ꯍꯩꯇ꯭ꯔꯤꯕꯅꯤꯅꯀꯣ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯩꯅꯕ ꯇꯧꯖꯒꯦ ꯃꯌꯥꯝ ꯎꯪꯕ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯆꯦꯂꯦꯟꯖꯁꯤ ꯃꯊꯪꯗ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯐꯖꯅ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯃꯨꯛꯕꯥꯡ ꯃꯌꯥꯝ ꯅꯝꯈꯤꯕ ꯑꯣꯏꯗꯤꯀꯣ ꯆꯦꯂꯦꯟꯖꯇꯣ ꯑꯩꯅ ꯉꯝꯅꯤ ꯃꯥ ꯉꯝꯅꯤ ꯍꯥꯏꯕ ꯑꯁꯥꯗꯣ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯕꯁꯦ ꯌꯥꯝ ꯇꯞꯄꯦ ꯁꯤ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒꯤꯅꯦ ꯅꯨꯡꯉꯥꯏꯅꯕꯩ ꯈꯜꯂꯒ ꯑꯩ ꯆꯥꯕꯁꯦ ꯄꯦꯠꯇꯕꯤꯗ ꯆꯥꯖꯔꯕꯅꯦꯕꯀꯣ ꯑꯁꯦꯡꯕꯗꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯈꯜꯂꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯊꯦꯜ ꯃꯌꯥꯝ ꯌꯥꯝꯃꯗꯤ ꯐꯗꯧꯅꯤ ꯃꯊꯦꯜꯁꯦ ꯃꯊꯪ ꯐꯖꯅ ꯃꯊꯦꯜ ꯃꯌꯥꯝ ꯇꯧꯖꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯑꯆꯝꯕ ꯑꯗꯨꯝ ꯑꯆꯝꯕ ꯃꯊꯦꯜ ꯑꯗꯩꯗꯤ ꯍꯦꯟꯖꯥꯡ
ꯑꯗꯩ ꯆꯤꯛꯀꯟꯒꯨꯝꯕ ꯑꯗꯨꯝ ꯍꯥꯞꯄꯛꯑꯁꯨꯀꯣ ꯉꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯝꯃꯅꯤꯌꯦ ꯄꯨꯡ 8-9 ꯍꯥꯏꯗꯤ ꯊꯦꯡꯉꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗꯣ ꯍꯥꯟꯅ ꯅꯝꯃꯛꯇꯕꯅꯤꯅ ꯁꯤ ꯍꯥꯟꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯗ ꯃꯊꯦꯜ ꯃꯌꯥꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯃꯊꯦꯜ ꯂꯨꯀꯣꯏ ꯏꯟꯖꯥꯡꯁꯤꯁꯨ ꯑꯩꯅ ꯊꯣꯡꯕꯅꯦꯕ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯗꯤ ꯌꯥꯝ ꯍꯩꯇꯕꯅꯤꯅꯀꯣ ꯌꯥꯝ ꯍꯩꯕ ꯑꯣꯏꯗꯦꯕ ꯏꯟꯖꯥꯡ ꯆꯤꯛꯀꯟꯒꯨꯝꯕ ꯊꯣꯡꯕꯗꯣꯀꯣ ꯑꯗꯨꯗꯤ ꯍꯥꯎꯕ ꯈꯔꯕꯨꯗꯤ ꯋꯥꯠꯂꯦ ꯃꯌꯥꯝꯅꯀꯣ ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯅꯝꯃꯛꯎ ꯍꯥꯏꯕꯗꯤ ꯀꯩꯀꯩ ꯅꯝꯕ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯗꯣ ꯑꯗꯨꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯅꯝꯃꯛꯀꯦꯕ ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯑꯗꯨꯝ ꯀꯟꯇꯦꯟꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤ ꯅꯝꯃꯛꯎ ꯅꯠꯇ꯭ꯔꯒꯅ ꯀꯣꯏꯕ ꯆꯠꯄꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯄ꯭ꯔꯦꯡꯒꯨꯝꯕ ꯍꯥꯏꯗꯤ ꯄ꯭ꯔꯦꯡ ꯀꯣꯜ ꯑꯣꯏꯕ ꯑꯗꯨꯝ ꯃꯤꯕꯨꯗꯤ ꯂꯣꯏꯕꯨꯗꯤ ꯇꯧꯅꯩꯌꯦꯕꯀꯣ ꯇꯧꯅꯔꯒꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯄꯣꯠ ꯂꯩꯇꯦꯗ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯂꯣꯏ ꯇꯧꯅꯔꯒ ꯑꯃꯅ ꯇꯧꯕꯗꯒꯤ ꯂꯣꯏ ꯇꯧꯔꯛꯄ ꯉꯥꯛꯇꯅꯦꯕ ꯑꯃꯗ ꯅꯠꯇ꯭ꯔꯅꯦ ꯑꯩ ꯆꯥꯕꯁꯦ ꯅꯪ ꯈꯨꯆꯥꯗꯣ ꯌꯥꯔꯔꯣꯏ ꯏꯕꯦꯝ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯁꯣꯏꯅꯦꯕ ꯑꯩ ꯆꯥꯗꯕ ꯑꯩ ꯄꯨꯛ ꯊꯜꯂꯛꯑꯕꯅꯦ ꯊꯝꯃꯦ ꯄꯨꯛ ꯊꯜꯂꯦ ꯅꯈꯣꯏ ꯇꯥꯕꯤ ꯏꯪꯒꯕꯤꯔꯣ ꯅꯪ ꯇꯧꯔꯛꯀꯦ ꯏꯪꯒꯕꯤꯔꯣ ꯅꯪ ꯄꯥꯏꯔꯒ ꯇꯧꯔꯛꯀꯦ ꯃꯍꯤ ꯂꯧꯒꯦ ꯇꯧ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯅ ꯈꯜꯂꯒ ꯌꯦꯡꯕꯤꯌꯣ ꯑꯗꯒꯤꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯒꯤ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯎꯖꯔꯛꯀꯦ ꯃꯌꯥꯝꯅ ꯄꯥꯝꯕ ꯅꯪ ꯍꯦꯟꯗꯗ ꯅꯪꯁꯨ ꯍꯩꯅꯩꯍꯦ ꯁꯤ ꯏꯟꯖꯥꯡꯁꯤ ꯐꯖꯅ ꯍꯥꯎꯔꯦ ꯍꯥꯎꯕꯁꯨ ꯃꯍꯥꯎꯁꯨ ꯋꯥꯠꯂꯦꯀꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯇꯧꯁꯤꯟꯅ ꯅꯠꯇꯦ ꯍꯥꯎꯋꯦ ꯉꯁꯤꯅ ꯇꯩꯒ ꯆꯥꯏꯌꯦ ꯌꯥꯝ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯆꯥꯕꯁꯤ ꯈꯤꯇꯪ ꯇꯩ ꯇꯥꯏ ꯀꯩꯇꯩ ꯁꯥꯏꯌꯦ ꯇꯧꯕꯗꯣ ꯁꯤ ꯉꯁꯤ ꯏꯟꯖꯥꯡꯁꯤ ꯐꯖꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯑꯩꯅ ꯊꯥꯀꯦꯟ ꯂꯧꯊꯩꯁꯦ ꯁꯧꯕꯁꯨ ꯂꯣꯏꯗ꯭ꯔꯤꯕ ꯆꯦꯂꯦꯟꯖ ꯇꯧꯅꯔꯗꯤ ꯅꯪ ꯉꯝꯅꯤꯌꯦ ꯁꯤꯁꯨ ꯅꯪ ꯉꯝꯅꯤꯌꯦ ꯁꯤꯗꯤ ꯆꯦꯂꯦꯟꯖ ꯆꯥꯛꯁꯦ ꯑꯩꯅꯁꯨ ꯌꯥꯝꯒꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯆꯦꯂꯦꯟꯖ ꯅꯠꯇꯦꯀꯣ ꯆꯦꯂꯦꯟꯖ ꯆꯠꯇꯕꯅꯤꯅ ꯇꯞ ꯑꯗꯨꯝ ꯆꯥꯕꯅꯦꯕ ꯆꯥꯕ ꯊꯨꯝ ꯆꯥꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅ ꯄꯔꯣꯛ ꯑꯗꯨꯒ ꯑꯩ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡ 이심이가 되게 별로 먹기를 할 자유로워서 자, 보여주자. 자, 나 이제 이 처음에 안 따, 자, 이는 땅 되는 비디오시다.
ꯑꯩ ꯂꯧꯕ ꯂꯣꯏ ꯀꯤ ꯊꯥꯛꯄ ꯉꯝꯃꯔꯣꯏꯅ ꯃꯌꯥꯝ ꯁꯤ ꯉꯝꯅꯕ ꯆꯥꯁꯤꯜꯂꯒꯦ ꯑꯩꯁꯨ ꯃꯨꯛꯕꯥꯡꯒꯤ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯄ꯭ꯔꯦꯡ ꯑꯃ ꯅꯝꯒꯦ ꯀꯥꯏꯅ ꯁꯨꯝ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯦ ꯑꯩꯁꯦ ꯑꯁ ꯖꯒꯥ ꯌꯥꯎꯗ꯭ꯔꯦꯕ ꯆꯥꯅꯤꯡꯉꯥꯏꯒꯤ ꯆꯥꯁꯤꯜꯂꯣ ꯃꯇꯣꯡꯒꯗꯣ ꯁꯤ ꯑꯩ ꯉꯝꯃꯔꯣꯏ ꯃꯥ ꯆꯥꯕ ꯉꯥꯏꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯥꯕꯤ ꯊꯛꯄꯤꯁꯦ ꯅꯝꯕꯁꯦ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯒꯤ ꯐꯖꯅ ꯍꯩꯇꯕꯒꯤꯅꯦꯕ ꯑꯁꯦꯡꯕꯒꯤꯗꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯉꯥꯛꯄꯤꯔꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯥꯅ ꯆꯥꯅ ꯑꯩꯅ ꯋꯥ ꯁꯨꯝ ꯉꯥꯡꯉꯒꯦ ꯉꯝꯃꯔꯣꯏꯗ꯭ꯔꯦ ꯅꯪꯁꯨ ꯅꯪ ꯉꯝꯃꯗꯤ ꯑꯗꯨ ꯕꯦꯁꯇꯤ ꯇꯥꯅꯤꯌꯦꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯛꯁꯜꯂ ꯆꯥꯎ ꯅꯨꯄꯥ ꯑꯃ ꯅꯤꯛꯅꯦ ꯆꯥꯕꯗꯣ ꯑꯃꯔ ꯆꯥꯛꯇꯣ ꯉꯝꯃꯗꯤ ꯕꯦꯁꯇꯤ ꯇꯥꯅꯤꯌꯦ ꯉꯝꯃꯔꯣꯏ ꯋꯥꯏ ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯉꯝꯈ꯭ꯔꯦ ꯅꯪꯒꯤ ꯁꯔꯨꯛꯅꯤꯁꯦ ꯃꯌꯥꯝ ꯆꯥꯕꯁꯦ ꯌꯥꯝ ꯅꯥꯟꯅ ꯆꯥꯗꯤ ꯃꯤ ꯅꯛꯅꯔꯅꯤꯌꯦ ꯑꯩ ꯇꯁꯦꯡꯅ ꯄꯨꯛ ꯊꯟꯈꯤꯕꯒꯤ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯁꯥꯏꯁꯦ ꯑꯩ ꯆꯥꯁꯟꯒꯦꯅꯗꯤ ꯈꯟꯕꯅꯦꯕ ꯃꯥ ꯆꯥꯕ ꯉꯥ ꯃꯥꯟꯗꯣꯏꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯛꯁꯤ ꯆꯥꯞꯆꯜꯂꯒ ꯃꯉꯣꯟꯗ ꯍꯥꯞꯈꯤꯕꯅꯦꯕ ꯑꯩ ꯆꯥꯛꯇꯣ ꯉꯁꯥꯏ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯥꯎꯔꯝꯅꯦꯕꯀꯣ ꯁ꯭ꯋꯥꯏꯗ ꯆꯥꯁꯟꯒꯦꯅ ꯈꯟꯕꯅꯦ ꯑꯩ ꯉꯝꯗ꯭ꯔꯦꯕ ꯁꯤꯗ ꯈꯇꯪ ꯇꯣꯠꯄꯁꯤꯕꯨ ꯑꯩ ꯉꯝꯗ꯭ꯔꯦꯕ ꯇꯁꯦꯡꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯋꯥꯔꯧꯕꯤꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯣꯏ ꯌꯥꯝ ꯂꯨꯅ ꯅꯥꯟꯅ ꯆꯥꯗꯕꯗꯤ ꯆꯤꯡꯉꯦ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯉꯝꯗꯕꯅꯅꯦ ꯍꯥꯏꯗꯤ ꯑꯩ ꯆꯥꯁꯟꯕꯗ ꯀꯩꯅꯣ ꯇꯧꯔꯕ ꯏꯁꯥꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯥ ꯂꯩꯒꯦ ꯍꯥꯏꯔꯣꯅ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯔꯛꯄꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯂꯚ ꯌꯨ